Chungsenbi mabokna hairaklibा wadu ngakna yengduna lay tapna khumlai abo chinglembati aigi marupne ai matau karamna maga luhongdoino mahakna aingonda adugumba wakhal khalamgani haiba ai thajade thambalna khanba khandaba haibadudi abokna khangi isuna yai haibadu khak paukhum piro Chungsenbi tapna aingonda khanabagi matam khajikta piyo thambalna Hare, abok ngairage. Adubu, karigumba nangi paukhumduna. Abok na khaliba wakhalse. Kaihan ganu ko isu thoibi. Chungsenbi, peri peri, mabok ta yenglai. Tapna, abo. Thambalna. Hare, thengle. Watha jaruro. Chungsenbi, mabok ki fam thabiram laba matung. Magi famungda, tumnaba sem sarai. Mamit ani dusu, ishinba yada. Mabok na harakliba wahai singdugi. Kari paukhum khumgani khanbada mahak matha sare tasengbadi mahak khadrakpagi asengba amatang khangkhige khanjabani adubu mabokna asumna punsigi khwaidagi luraba tanpham amada mangonda telaba matam kharagi manungda thangallakani haiba thajarudabani karigumba chinglembagi matangda mabokna hairakliba wafam asi tasengnamak chumlidara ngasi fawbada chinglembana mangonda mabu nungsi haiba ingit ulaktabana khangdribra Natragana, Chungsenbina, Marup amagum ukibana, umnamak na thaikrabra. Wakhal mayam sina Chungsenbi, fungbang na duna, mamittu, laka ama phau uisilu yadana laikre. Mira susomda, sanaga phamung amatada tumbaga, taibang laibaga, khadrakpada kol tawbagi matam phangdre. Sana matumsu, masangamdabagi haunabi, ningai su leptana tawi. Taibangsu, magi manaktagi, pikup amata sa thokpa yade, adumak hekta gaurai. Taibang macagi masadu paiduna yenglakpada ngakna Mira kaino sanasi favor laine Mira tanna tamo hidak table da laibane Taibang na ising du bowl da hapaga fadiga poro Mira na as ai tumning bana si daure me Taibang handak ti sauna nasana nara leraga nangna tumninga poise karama mamano nang nasadu matuk matuk kaklaga sadu pizarasu chabiraroi Maramdi sa fawa macha nungsiba khangbana nanggi macha nungsiba khangdabagi mahikto moida su khini kibagi chalo na saktu yeningde water bag isinga saba haplaga pro Mira sauna tamona ise kaidobagi lawbiramino handakti sauna sanagi manaktagi hawgallaga Miragi makhajaida makut achauba aduna kanna tharai aduga sauna asi dawai chalo kana dabda wathi warem ngang leidana aisina kai oinuge ha Mira haujikta taibangi khupaki chaina khangba ngamda kapladuna sauna taibangda yenglamlaga thokre ngasi fawba nongmata sana matungi mamangda mahak miraga khanarakte miragi asoiba kaya leirabasu sana matum leirabadi mahak tuminna leikhiba kayani adubu handaki honglakliba ulakliba mana haibada tadaba wakhal mayam sida taibang asawa henkhibana machagi mangda miradu phukre Hamungda yataduna leiriba sana sumangai mapana mamada fuvu uraga ngakna kina yengduna lei sana matum kina papa khanagano ai kiye ai ayo tawbai mamaga khanarira taibang sangsinduna machawu mathada chena kolaga papa hayenkhai mamada furaroi sanadi ayo nawa faraga daune sana matumna papa inge Taibang makutuna majagi mamai mamit khangdana makutuna pai pai duna yengaga sahanna bahona rai Icha ayo nawa faradawne Icha hu papa na soidra kangani Icha kashu tawroi papa phajik ta chingkhat kese Sanana papa kapkano Taibang mapidu fatfat taithotuna papa kapte Sanana ai ayo tawa faninge Handakti taibang thamoidu machet kaya thokna kaibagum tawrai Mira su water bag ta isingdu haptuna changlai aduga sauna se taibang ngakna Mira da yenglai aduga water bag tu ubada bowl da isingdi hapaktrabra Mira pakhatna hablaktre purani nena taibang sauna Mira da amuktang yenglamlaga sana matungi makhongdu water bag tu hapi Ahingduma taibangga miraga makhoi anina senabada sana matumsu khara makhaidi phare
ꯆꯨꯡꯁꯦꯟꯕꯤꯁꯨ ꯑꯌꯨꯛꯀꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤꯉꯩ ꯅꯤꯡꯊꯦꯝ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯈꯤꯁꯨ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ꯫ ꯁꯈꯤ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯅꯨꯕꯤꯗꯤ!" ꯆꯨꯡꯁꯦꯟꯕꯤ ꯉꯛꯅ ꯃꯃꯥꯏ ꯌꯦꯡꯈꯠꯂꯛꯏ꯫ "ꯃꯥꯆꯧꯕꯤ ꯀꯩ ꯂꯩꯔꯒꯦ?" ꯅꯤꯡꯊꯦꯝ ꯁꯥꯎꯅ "ꯑꯉꯥꯡ ꯃꯤꯅꯨꯈꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯧꯔꯤꯒꯦ? ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯣꯂꯣꯞ ꯆꯥꯔꯤꯗꯨꯕꯨ ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯠꯐꯥꯎ ꯀꯣꯟꯅꯅ ꯄꯤꯕ꯭ꯔꯣ? ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯅꯕꯣꯛ ꯉꯧꯊꯣꯔꯛꯑꯣ." ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ "ꯕꯥꯆꯧ, ꯑꯕꯣꯛꯇꯤ ꯉꯔꯥꯡꯗꯩ ꯃꯁꯥ ꯉꯝꯗꯕ ꯍꯦꯟꯖꯤꯟꯗꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯌꯦ." ꯁꯈꯤꯅ "ꯍꯩ ꯆꯤꯡꯒꯟꯕꯤ ꯀꯧꯊꯣꯔꯛꯑꯣꯗꯤ ꯀꯧꯊꯣꯔꯛꯑꯣꯗꯅ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯕꯣ ꯅꯪ?" ꯆꯨꯡꯁꯦꯟꯕꯤꯅ "ꯃꯥꯆꯧ." ꯁꯈꯤ ꯁꯥꯎꯅ ꯆꯨꯡꯁꯦꯟꯕꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯕ ꯃꯈꯩ ꯏꯟꯊꯣꯛꯂꯒ "ꯍꯟꯗꯣꯛꯑꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨꯡꯁꯦꯟꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯊꯣꯛꯄꯤꯔꯛꯑꯣ." ꯊꯝꯕꯥꯜꯁꯨ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯑꯆꯧꯕ? ꯀꯩꯗꯧꯔꯦ ꯁꯈꯤ?" ꯅꯤꯡꯊꯦꯝ ꯎꯁꯤꯠꯇꯅ "ꯀꯩꯅꯣꯅꯦ ꯏꯃꯥ, ꯌꯨꯝ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯕ ꯇꯥꯔꯦ. ꯀꯩꯗꯧꯅꯤ, ꯏꯃꯥ ꯍꯣꯏꯁꯨ ꯀꯗꯥꯏꯗꯅꯣ ꯂꯩꯈ꯭ꯔꯣ. ꯌꯨꯝꯁꯤꯗꯤ ꯄꯩꯁꯥ ꯊꯤꯅꯗꯧꯕ ꯈꯛ ꯉꯥꯏꯔꯦ, ꯂꯧꯕ ꯂꯥꯛꯑꯅꯤ." ꯊꯝꯕꯥꯜꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯄꯥꯈꯠꯅ "ꯌꯨꯝ, ꯀꯩꯅꯣꯅꯦ ꯑꯆꯧꯕ?" ꯁꯈꯤ ꯄꯩꯊꯣꯛꯇꯨꯅ "ꯏꯃꯥ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ. ꯉꯔꯥꯡ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯃꯤꯗꯨ ꯎꯗ꯭ꯔꯣ? ꯑꯩꯒꯤ ꯌꯨꯝꯐꯝꯁꯤ ꯌꯣꯜꯂꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤꯁꯤꯗ ꯂꯩꯔꯅꯤ. ꯇꯧꯕꯇꯕꯨ ꯏꯃꯥ ꯍꯣꯏꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ." ꯆꯨꯡꯁꯦꯟꯕꯤꯅ "ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯃꯥꯆꯧꯕꯤ? ꯑꯕꯣꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤꯒ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ?" ꯁꯈꯤꯅ "ꯅꯪꯗꯤ ꯅꯤꯡꯉꯣꯜꯅꯦ, ꯅꯤꯡꯉꯣꯜꯗꯤ ꯅꯋꯥ ꯅꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯅ ꯍꯤꯡꯒꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪ ꯕꯥꯆꯧ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯧꯄꯥꯁꯤꯡꯁꯤꯒꯤ ꯇꯥꯍꯧꯔꯗꯧꯕ. ꯑꯗꯨꯅ ꯏꯀꯥꯏ ꯈꯪꯂꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ." ꯊꯝꯕꯥꯜꯗꯤ ꯄꯥꯈꯠꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕꯗꯨ ꯑꯅꯥꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯄꯥꯈꯠꯅ "ꯑꯕꯣ, ꯁꯦ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ." ꯅꯤꯡꯊꯦꯝꯅ "ꯏꯃꯥ, ꯇꯧꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ. ꯌꯨꯝꯐꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯗꯧꯅꯤ. ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯧ." ꯆꯨꯡꯁꯦꯟꯕꯤꯅ "ꯕꯥꯆꯧ, ꯃꯥꯆꯧꯕꯤ." ꯁꯈꯤꯅ "ꯏꯕꯦꯝꯃ, ꯇꯦꯊꯁꯟꯅꯔꯅꯨ ꯈꯤꯠ, ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ. ꯅꯪꯒꯤ ꯅꯅꯥ ꯀꯟꯕꯤꯗꯣ ꯇꯧꯗꯅ ꯀꯩꯒꯨꯝꯕ ꯆꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ. ꯃꯣꯏ ꯕꯥꯕꯨꯡ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯆꯨꯡꯁꯦꯟꯕꯤ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ "ꯑꯕꯣ." ꯊꯝꯕꯥꯜ ꯑꯋꯥꯕꯗꯨ ꯈꯪꯖꯤꯜꯂꯒ "ꯍꯩ, ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯍꯤꯡꯒꯣꯜꯁꯦ ꯏꯁꯨꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ. ꯏꯁꯨꯒꯤ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ. ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯦ ꯐꯠꯇꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯁꯨꯒꯤ ꯈꯣꯡꯗ ꯇꯥꯔꯒꯗꯕ ꯉꯥꯛꯇꯅꯤ. ꯀꯞꯀꯅꯨꯀꯣ." ꯆꯨꯡꯁꯦꯟꯕꯤꯅ "ꯑꯕꯣ, ꯑꯩ ꯁ꯭ꯀꯨꯜꯁꯨ ꯇꯣꯛꯂꯒꯦ. ꯑꯩꯒꯤ ꯔꯤꯖꯜ ꯂꯦꯇꯔꯁꯦ ꯄꯤꯁꯤꯜꯂꯝꯈꯤꯒꯦ ꯉꯁꯤꯗꯤ." ꯊꯝꯕꯥꯜ ꯀꯞꯇꯨꯅ "ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩ ꯅꯪꯕు ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ. ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯃꯤ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ. ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯊꯝꯂꯝꯂꯤꯕ ꯌꯨꯝꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ, ꯑꯗꯨꯅ ꯅꯪ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯎꯀꯣ ꯊꯣꯏꯕꯤ." ꯆꯨꯡꯁꯦꯟꯕꯤ ꯍꯟꯗꯛꯇꯤ ꯃꯕꯣꯛꯇ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯛꯏ꯫ ꯇꯥꯏꯕꯪꯁꯨ ꯁꯣꯝꯗ ꯁꯅꯥꯃꯇꯨꯝꯒꯤ ꯗꯣꯛꯇꯔ ꯎꯅꯔꯨꯕꯗ ꯑꯊꯨꯕꯗ ꯀꯤꯗꯅꯤ ꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯔꯤꯀꯤꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗꯕꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯇꯥꯃꯣ." ꯇꯥꯏꯕꯪ ꯀꯣꯔꯇꯨ ꯂꯧꯊꯣꯛꯅ ꯇꯞꯅ "ꯀꯩꯗꯧꯔꯦ?" ꯔꯤꯀꯤꯅ "ꯗꯣꯅꯔꯕꯨ ꯐꯪꯕꯤꯔꯕ꯭ꯔꯥ?" ꯇꯥꯏꯕꯪ ꯇꯞꯅ ꯃꯈꯨꯠꯇꯨ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯗꯨꯅ "ꯐꯪꯗ꯭ꯔꯦ. ꯍꯧꯖꯤꯛ ꯊꯤꯕꯗꯤ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯨꯅ ꯅꯇꯩꯃꯗꯒꯤ ꯂꯧꯕ ꯇꯥꯔꯦ." ꯔꯤꯀꯤꯅ "ꯇꯥꯃꯣ, ꯑꯗꯨꯗꯤ ꯇꯦꯁ ꯇꯧꯕꯗꯤ ꯉꯁꯤ ꯁꯨꯝ ꯇꯧꯕ ꯇꯥꯔꯕ꯭ꯔꯥ?" ꯇꯥꯏꯕꯪꯅ "ꯇꯧꯔꯅꯤ. ꯃꯁꯥꯗ ꯀꯩꯀꯩ ꯑꯅꯥꯕ ꯂꯩꯒꯦꯗꯣ ꯌꯦꯡꯂꯒ ꯇꯧꯕ ꯇꯥꯔꯦ." ꯅꯥꯀꯟꯗꯒꯤ ꯃꯤꯔꯥ ꯐꯠ ꯊꯣꯛꯂꯛꯇꯨꯅ "ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯖꯩꯁꯤꯅꯤ, ꯗꯣꯅꯔ ꯊꯤꯁꯤꯀꯣ." ꯇꯥꯏꯕꯪ ꯁꯥꯎꯅ ꯃꯤꯔꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯔꯥ ꯁꯥꯎꯅꯤꯡꯕꯒ ꯀꯤꯕꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯥꯏꯕꯪꯗ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯃꯤꯠꯇꯨ ꯔꯤꯀꯤꯗ ꯌꯦꯡꯂꯒ "ꯅꯪ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯇꯕ꯭ꯔꯥ?" ꯔꯤꯀꯤꯅ
Tamo, MU da chalukini. Kai lerage. Taibangna. Fare, adudi horen halakpada company da nahan ki tamai ga semba project tu nang amukta yenglamo. Rikina. Oi tamo, ado pabung di khanglaba. Taibangna. Khanglabani. Chungsen bisu somda school chatuna resign letter pisilam laga halai. Thokliba thaudo tauriba maboki anaba sida mahak karamba lambida chatkani khangdre amaromdana mabokna hairi wafamsi yabada tare. Taibangsu mathaka khalakpada miradu Taibangi file aruba hapa almiradu hangdokna khadrakpada call su tauri. Call dusu not reachable laikibana mira matha sana hanjil tauri. Machindasu pakhatna soli. Call se pairo o kaigumba test taurabadi ei hinglaroi. Aina lakadabasu nangi laifamse ei kadomdano khangdre. Call pairo o. Mira machindu murum soladuna almira gi sosu thiri. Kaina thangda phangbaga hangdokke haiduna hek tawbaga taibang su changlai. Mira khangprai khangna makuttagi sodu makhada takre. Taibang su ngakna. Kaidawriba nangdi aduda. Mira pakhatna. Amot pa taithokpane. Taibangna. Loisilo janaba tawse. Mira pakhatna. Kaidano. Taibangna. Sanadu khomaiga leihogani ningai tarongani. Nang su test tawthorakse. Aduga angangi manakta nang laira ma leihognaba. Miradi Taibangi wahaiduda pakhatkre. Pakhatna. Ei kokse kya nungaite tamo kona jatse. Taibang handakti tapna. Mira ichana wana leibadu nang nungaibra. Ichana chena chongna sanabadu nang yengningdabra. Miradi tasengnamak sanamatumbu nungsidabagi kidney piningdaba natte. Magi phatraba lichattu Taibangna soidana khanglakkani khangbana yadabani. Taibangna loisilo thankini. Mira Taibangna ngaiduna laikibana upai leita loisinkhre. Loisinba loiduna makoi animak hospital tamna lai. Hospital mafam yaubaga Mirabu test tawnaba sem sare. Miradi fana kanna yajaningdabani. Adubu upai leitre. Tanja fanglabadi ma chenkhrasu chenkhra khallabani. Adubu tanja fangkidre. Test tawwa loiraba matung makhoi animak famlingai doctor na result ki chedu paiduna thoglai. Taibangna doctor na manung doina changbiro sir. Taibang Mirada chango haiduna yenglai. Miradi humang kangba hore. Mamittu Taibang da kina haifet yenglai. Doctor du manung da changkhre. Taibanga Miraga su manung da changlai. Doctor na phambise sir. Taibang tapna famtharai. Miradi masadu thagatpana phamgani kawa makai leptuna lai. Taibangna hamodana. Mirana hoi. Taibangna doctor hakjangi phibambu kaisu anaba laitabra. Doctor na result gi chedu yenglaga Taibanga Miragada ngakna yengdura laikre. Taibangsu doctor gi mityengi arthadu khangba ngamdana ngakna yengduna laikre. Miradi somda humang kangle tawfam khangda doctor da haidok pirakanu haibagum yengduna lai. Doctor su Taibangda ngakna yenglaga sir kaino aibu bhab ama. Taibang ngakna kaidoba yaurage doctor takpiriba wafamsi sengna haibiyu. Doctor na pregnant oiraba madam bu kidney transfer tawna poraisibu sir bu kaino madam maksu yauna lakpiriba sibu sir ga nakhoi animak punna ngaubirabra. Taibangna doctor kaino takpiriba wafamsibu mawu pregnant oire haiba. Miradi humang kange mangonda hangaklabadi kai khumgani khanbada matha sare. Doctor Taibangda ngakna yenglaga sir madam se pregnant oiraga kidney transfer tawni haiduna pubireisibo. Taibangdi doctor na hairakliba wafamdu pungangakle ngakna kai haiba doctor Mirabo. Doctor ngakna kaino sir hana khangbidrabra madam se pregnant oire haibase spouse oirabadi asigumba matangda fawa walonarabadi kamdawna thajanagane. Asi haiduna doctor du Mirada amuk onsilaktuna aduga madam sune asigumba luraklaba matamsida madam na ikairini haiduna walot pirabadi kamdawna thajanagane masana thajaba mangnanaba lambi lakpa tabane. Taibangdi asawbudu phathanaba hotnabada
ꯃꯁꯥꯗꯨ ꯋꯥꯔꯦ ꯁꯥꯎꯅ ꯃꯤꯔꯥꯗ ꯌꯦꯡꯂꯛꯏ ꯃꯤꯔꯥ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯝ ꯐꯪꯗꯕꯁꯤꯗ ꯍꯥꯏꯗꯕꯅꯤ ꯗꯣꯛꯇꯔꯅ ꯑꯦꯅꯤꯋꯦ ꯍꯥꯏꯕ ꯍꯥꯏꯗꯕꯗꯤ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝ ꯑꯣꯏꯈ꯭ꯔꯒ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯃꯃꯥꯗꯒꯤ ꯀꯝꯗꯧꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯁꯥꯔ ꯑꯣꯄꯔꯦꯁꯟꯁꯦ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 5ꯈꯛ ꯉꯥꯏꯔꯕꯅꯤ ꯗꯣꯅꯔ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯇꯥꯏꯕꯪ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯗꯣꯛꯇꯔ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯗꯣꯛꯇꯔꯅ ꯁꯥꯔ ꯗꯣꯅꯔ ꯐꯪꯅꯕ ꯊꯤꯁꯦ ꯁꯅꯥꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤ ꯇꯥꯏꯕꯪꯅ ꯑꯩ ꯏꯆꯥꯕꯨ ꯀꯟꯒꯅꯤ ꯐꯔꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯗꯣꯛꯇꯔꯅ ꯑꯗꯨꯒ ꯃꯦꯗꯥꯝꯁꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝ ꯊꯣꯛꯇꯅꯕ ꯁꯥꯔꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯃꯤꯔꯥꯗꯤ ꯇꯥꯏꯕꯪꯗ ꯀꯤꯅ ꯌꯦꯡꯂꯒ ꯍꯣꯏ ꯗꯣꯛꯇꯔ ꯇꯥꯏꯕꯪꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯗꯣꯛꯇꯔ ꯗꯣꯛꯇꯔꯅ ꯍꯣꯏ ꯇꯥꯏꯕꯪ ꯃꯤꯔꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯔꯥ ꯇꯥꯏꯕꯪꯒꯤ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯏꯕꯪꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯤꯔꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯁꯥꯎꯅ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ ꯃꯤꯔꯥꯁꯨ ꯇꯥꯏꯕꯪꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯇꯥꯏꯕꯪꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯒꯥꯔꯤꯒꯤ ꯄꯥꯛ ꯌꯧꯕꯒ ꯃꯤꯔꯥꯕꯨ ꯒꯥꯔꯤꯗ ꯀꯥꯈꯠꯍꯟꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ ꯃꯤꯔꯥꯗꯤ ꯄꯥꯈꯠꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯌꯦꯡ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯒꯥꯔꯤꯗꯨ ꯈꯔ ꯁꯥꯡꯅ ꯊꯧꯔꯛꯄꯅ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯝꯂꯛꯏ ꯃꯤꯔꯥꯗꯤ ꯄꯥꯈꯠꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯏꯕꯪꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅꯤ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯃꯥꯁꯨ ꯃꯤꯔꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯌꯥꯝ ꯍꯪꯕ ꯅꯠꯇꯕ ꯈꯖꯤꯛꯇꯪ ꯍꯪꯂꯛꯄ ꯇꯥꯏꯕꯪꯒꯤ ꯋꯥꯍꯪꯗꯨꯗ ꯃꯤꯔꯥ ꯄꯥꯈꯠꯄꯅ ꯃꯁꯥ ꯐꯥꯎ ꯆꯣꯡꯈꯠꯂꯤ ꯃꯤꯔꯥꯁꯨ ꯀꯤꯔꯤꯔ ꯄꯥꯈꯠꯂꯤꯔ ꯑꯃꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯈꯣꯟ ꯈꯔ ꯀꯟꯅ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯃꯈꯨꯠꯅ ꯀꯟꯅ ꯊꯥꯗꯨꯅ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯃꯤꯔꯥ ꯀꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯗꯥꯛꯄ ꯇꯥꯏꯕꯪ ꯁꯥꯎꯅ ꯃꯤꯔꯥꯒꯤ ꯇꯨꯡꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯒ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯃꯇ ꯌꯦꯡꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯐꯩ ꯈꯜꯂꯕꯅꯤꯅ ꯅꯪꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦ ꯃꯤꯔꯥ ꯇꯧꯁꯤꯟꯅꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯥꯏꯕꯪꯗ ꯌꯦꯡꯂꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯥꯏꯕꯪ ꯁꯥꯎꯅ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯊꯧꯗꯣꯛꯂꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯃꯤꯔꯥ ꯀꯞꯁꯤꯟꯅꯗꯨꯅ ꯇꯥꯃꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯤꯔꯥꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯐꯖꯈ꯭ꯔꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯩꯇ꯭ꯔꯕ ꯅꯪꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗ ꯄꯥꯝꯅ ꯆꯠꯂꯕꯅꯤꯅ ꯅꯪꯅ ꯄꯥꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯣ ꯏꯆꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯇꯣꯡꯁꯥꯗꯤ ꯏꯆꯥꯗ ꯍꯥꯞꯍꯜꯂꯣꯏ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯍꯨꯏꯕꯨ ꯗꯣꯂꯥꯏ ꯇꯣꯡꯍꯟꯗꯨꯅ ꯄꯨꯔꯨꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯃꯤꯔꯥ ꯀꯞꯁꯤꯟꯅꯗꯨꯅ ꯇꯥꯏꯕꯪꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯇꯥꯃꯣ ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯇꯥꯏꯕꯪ ꯃꯤꯔꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯁꯤꯟꯊꯍꯜꯂꯤꯕ ꯇꯧꯁꯤꯟꯅꯕꯅ ꯊꯜꯂꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯏꯔꯥꯛꯅꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯆꯠꯂꯤꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨ ꯅꯇꯣꯝꯇ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯧ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯃꯇꯨꯡꯒꯤ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯪꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯦ ꯃꯤꯔꯥ ꯀꯞꯇꯨꯅ ꯇꯥꯃꯣ ꯇꯥꯏꯕꯪ ꯃꯤꯔꯥꯒꯤ ꯃꯈꯨꯠꯇꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯁꯥꯎꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯒꯥꯔꯤꯗ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯔꯥꯁꯨ ꯇꯥꯏꯕꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯎꯅ ꯇꯥꯏꯕꯪꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯒ ꯐꯅꯗꯨꯝ ꯐꯔꯦ ꯋꯥꯍꯩ ꯁꯪꯉꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯗ꯭ꯔꯥꯛꯄꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯈꯗ꯭ꯔꯥꯛꯄꯕꯨ ꯀꯧꯈ꯭ꯔꯦ ꯈꯗ꯭ꯔꯥꯛꯄꯁꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯇꯨꯅ ꯍꯅꯦ ꯃꯤꯔꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯁꯦ ꯈꯗ꯭ꯔꯥꯛꯄꯅ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯃꯤꯔꯥꯅ ꯍꯣꯇꯦꯜ ꯑꯃ ꯍꯦꯛꯇꯗ ꯈꯗ꯭ꯔꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯏꯕꯥꯅꯤ ꯂꯩꯕꯗꯤ ꯚꯔꯥꯗ ꯃꯇꯝ ꯈꯔ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯤꯔꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯃꯣꯅ ꯄꯨꯅꯤꯡꯕ ꯂꯩꯁꯦ ꯍꯥꯏꯕ ꯃꯐꯝꯗ ꯄꯨꯕꯤꯔꯣ
ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯍꯣꯇꯦꯜ ꯇꯝꯐꯥꯗ ꯂꯥꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗꯒꯤ ꯃꯕꯣꯛꯀꯤ ꯔꯤꯖꯜ ꯂꯧꯗꯨꯅ ꯊꯣꯛꯂꯛꯄꯗ ꯈꯗ꯭ꯔꯥꯛꯄ ꯃꯤꯔꯥꯒ ꯀꯨꯝꯊꯔꯛꯄꯗꯨ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯊꯦꯡꯅꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯗꯤ ꯄꯥꯈꯠꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯤꯔꯥꯗ ꯑꯃꯨꯛ ꯌꯦꯡ ꯈꯗ꯭ꯔꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ "ꯃꯥꯗꯤ ꯀꯅꯥꯅꯣ?" ꯈꯗ꯭ꯔꯥꯛꯄ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯤꯔꯥꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯑꯩ ꯃꯥꯒꯤ ꯅꯨꯄꯤ, ꯅꯪꯅ ꯀꯅꯥ? ꯇꯥꯃꯣ, ꯃꯥ ꯀꯅꯥꯅꯣ?" ꯆꯨꯡꯁꯦꯟꯕꯤꯗꯤ ꯃꯤꯔꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯈꯗ꯭ꯔꯥꯛꯄꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯈꯗ꯭ꯔꯥꯛꯄꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯄꯦꯟꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ "ꯑꯩꯔꯣ? ꯆꯨꯡꯁꯦꯟꯕꯤꯅꯦ꯫ ꯁꯥꯎꯕ ꯌꯥꯗꯦ ꯏꯅꯝꯃ, ꯈꯔ ꯌꯦꯠꯈ꯭ꯔꯦ꯫ ꯇꯥꯃꯣ, ꯁꯥꯎ ꯌꯥꯗꯦ." ꯈꯗ꯭ꯔꯥꯛꯄꯅ "ꯆꯨꯡꯁꯦꯟꯕꯤ." ꯆꯨꯡꯁꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯈꯗ꯭ꯔꯥꯛꯄꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯍꯧꯗꯕꯁꯦ ꯑꯩꯁꯦ ꯂꯥꯏꯅ ꯆꯥꯟꯕꯅꯤ꯫ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯂꯝꯆꯠꯇ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯄꯅꯤ꯫ ꯑꯩ ꯀꯅꯥꯅോ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯖꯠꯅ ꯑꯗꯨꯝ ꯎꯠꯀꯅꯤ꯫ ꯉꯁꯤꯗꯤ ꯇꯥꯃꯣꯅ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝꯗꯨꯅ ꯍꯥꯡꯗꯣꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯁꯨ ꯊꯦꯡꯅꯖꯔꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯩꯒꯨꯝꯕꯤ ꯂꯩꯁꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏ." ꯈꯗ꯭ꯔꯥꯛꯄꯅ "ꯆꯨꯡꯁꯦꯟꯕꯤ." ꯆꯨꯡꯁꯦꯟꯕꯤ ꯍꯟꯗꯛꯇꯤ ꯈꯗ꯭ꯔꯥꯛꯄꯅ ꯀꯧꯕꯒ ꯇꯥꯗꯕꯤ, ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯣꯒꯜꯁ ꯑꯃꯨꯕꯗꯨ ꯎꯞꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯒ ꯃꯤꯔꯥꯒꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫